Mgnrega gi Makha Da Moirang Assembly Constituency that Nouna Numit Kuni gi Thabak Shuriba Mapham singda Moirang AC gi MLA Thongam Shanti gi administrative team na koina chattuna Yengsinkhre AC gi manung channa Phubala Gram Panchayat Ngangkhalawai Gram Panchayat Tronglauwi Tera Khongsangbi Gram Panchayat amade Kwakta Gram Panchayat ke apunba ward kunthamathoi da leiba mapham singda team maduna koina chattuna Yengsinkhre chadadu Kwakta Gram Panchayat ke Sandongdagi hauraga Kwakta Khuman Tera Khongsangbe Tronglauwi Ngangkhalawai Thamnapokpe Naransaina amade Sunusifai da chaluraba tungda Phubala da loisinkhre Yengsinkhre chadaduga mari leinana MLA Moirang PM Maidembam Uttam Kumar Hai Moirang AC Luna Nana Thamba Haiba Moirang AC gi MLA TH Shanti gi Manglana Dok Mangphauna Hanabagi Pandamda Chathariba Thabak asina Moirang AC gi manung chana leiba Gram Panchayat singase Luna Nana Thamnaba Honare AC Model Constituency ama oinaba honabada AC gi miyamna mateng pangbiyo Luba Nanba haibase yamna maru oiba hiram amane Luna Nana leibana hakchang fahali amade wakal nungai hali haina so mahakta makata na fungdoki Moirang AC goina Gram Panchayat mari khang lai Phubala Gram Panchayat watara lai Ngangkhalawai Gram Panchayat watrok lai Tonglawi Tongsan bida watrok lai Kwakta Gram Panchayat watrok lai apun ma Moirang AC Gram Panchayat si wat kunthang mathoi wat kunthang mathoi si antaki 20 days ki line department ki manga JP ki manga aduga panchayat ki Gram Panchayat ki waktara pulamna wak kunni 20 days manung sida akoi magi wak sadi to an to ma pham sing pi ni aduba akoi Moirang AC gi oina honorable MLA na so aduga akoi Gram Panchayat MSC Kangbu, MSC Committee Kangbu nasu, Mes Kangbu nasu, Kasan nasu, Moirang da beautification style da beautification tonu ki namak Moirang AC panchayat level promotion Moirang ki AC mangga level mayor road singchida lu banam bagi hormomo yamaten ba short pair simaka na work site ki thawla kan na thabak sujai ni sujai be mong di Moirang da lu banan ba Moirang ke lu banan ba hormomo na ko program de pangtok kami sina manam kan anau model constitution siam da anau ba Moirang ma kendra ma siam no kan matam na praja ki swajo gam sangi lu banan ba ba si honorable MLA ma ki mangla ni praja ki sumangla ni honorable MLA pa ni da pidimana oni ko mo support to bi kana lu banan mi ko pangtok kami